inner Manipuri hauzik phawbada oiriba election gi phangnariba candidate singi phangnariba vote masing amadi heliba masing ni hauzik aina mayamda live tawjarise sumaina results si website sida dum changaga yengbiba yagani chilnaw sing so dum live oina hauzik phawbada phangiba vote masing je angomcha bimol akoijam INC gi 1,49,661 BJP gi oja thaunawjam basant kumar singh gi 1,09,460 leire adu mathangda maheshwar thaunawjam gi 53,075 leire mathangda Rajkumar Somendra Singh 4,941 leire adui mathangda Moirangthem Totom Sana Nungsaba 1,864 leire mathangda Haurungbam Sarat Singh 541 nota da jikhoda 1,446 hauzik phawda khwai dagi masing elibase innaraga chatlibase makoini oja bimol akoijam amandi oja thaunawjam basant kumar ani gise oja bimol akoijam sina 40,201 helaga chatli hauzik phawbagi update ne aduga makoina phangiba vote masing jumayamna dum ubiram magani angomcha bimol akoijam Indian National Congress ki phangi vote masing 1,49,661 trailing the oja thaunawjam basant kumar singh Bharatiya Janata Party ki phangi vote masing 1,09,460 BJP dagi Congress ni heliba hajuk phawbada heliba se 40,000 की मथक ती हेलग लेरे माहेश्वर थौनावजम से 53,075 फंगगर मान अहम सुबद लेरी अनि सुबदा ओजा थौनावजम बसंत कुमार सिंह BJP की लाख अमगा लिसिंग मपन खरे लेरे नंबर 1 दा लेरी बसे ओजा angomcha bimol akoijam gi lakh ama lising ni phumapan arin leriko silnaw sing hauzik phawbagi update ni hauzik phawjik pung 10 ga minute jangkhai nipan chatpasida leiriba Manipur gi oiba inner Manipur gi oiba update ne outer gi amuktang yengse outer gi da kamaina leirige se outer gi da de outer gi da leirise sileire NPF की कैंडिडेट सिना इंडियन नेशनल कांग्रेस की कैंडिडेट तगी 29,614 लीड तौर लेरे फंगिबा भोट मसिंग NPF की 1,84,863 लेरे अदुगी मथंगदा इंडियन नेशनल कांग्रेस के अल्फ्रेड आर्थर के 1,55,249 सिना आउटर की लेरे खेनरिजे मखोइगी 29,000 खरे न खेनर लेरे सिना इनर मणिपुर की ने
ꯁꯤꯒꯤ ꯇ꯭ꯔꯦꯟꯁꯤꯗ ꯌꯦꯡꯉꯒꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯣꯖꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯁꯤꯅ ꯀꯥꯒꯗ꯭ꯔꯥ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯀꯣ ꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯇ꯭ꯔꯦꯜꯁꯦ ꯂꯩꯔꯤꯁꯦ ꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯞꯗꯦꯠ ꯑꯃꯨꯛꯀ ꯂꯥꯛꯀꯅꯤ ꯁꯤꯗꯒꯤ ꯗꯥꯎꯟꯂꯣꯗ ꯚꯣꯇꯔ ꯍꯦꯜꯞꯂꯥꯏꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯇꯨ ꯁꯤ ꯔꯤꯖꯜꯠꯁ ꯑꯣꯟ ꯃꯣꯕꯥꯏꯜ ꯁꯤꯒꯤꯁꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯤꯒꯤ ꯃꯣꯕꯥꯏꯜꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯁꯨ ꯑꯗꯨꯝ ꯌꯥꯒꯅꯤ ꯁꯤꯗꯒꯤ ꯑꯗꯨꯝ ꯔꯤꯖꯜꯠ ꯐꯪꯒꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯉꯁꯤ ꯚꯣꯠ ꯃꯁꯤꯡ ꯊꯤꯔꯤꯁꯤꯒꯤ ꯔꯤꯖꯜꯠꯁꯦ ꯃꯈꯣꯏꯒꯤ ꯚꯣꯇꯔ ꯍꯦꯜꯞꯂꯥꯏꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯗꯩꯁꯨ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯞꯗꯦꯠ ꯂꯥꯛꯄ ꯉꯥꯏꯃꯤꯟꯅꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯞꯗꯦꯠ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯉꯥꯏꯃꯤꯟꯅꯈꯤꯁꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯋꯦꯕꯁꯥꯏꯠꯁꯦ ꯃꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯅꯤ ꯁꯤꯗꯩꯁꯤꯗ ꯆꯪꯕꯤꯔꯒ ꯑꯗꯨꯝ ꯕ꯭ꯔꯥꯎꯖꯔ ꯑꯦꯅꯤ ꯕ꯭ꯔꯥꯎꯖꯔꯗ ꯆꯪꯕꯤꯔꯒ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯒꯅꯤ results.eci.gov.in ꯍꯥꯏꯕꯁꯤ ꯁꯥꯔꯆ ꯇꯧꯕꯤꯔꯒ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯑꯗꯨꯝ ꯏꯂꯦꯛꯁꯟ ꯔꯤꯖꯜꯠꯁꯤꯡ ꯑꯁꯤ ꯍꯥꯏꯗꯣꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯔꯤꯖꯜꯠꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯒꯅꯤ ꯍꯟꯗꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯞꯗꯦꯠ ꯇꯧꯔꯛꯑꯅꯤ ꯑꯗꯨꯒ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯁꯨꯃꯥꯏꯅ ꯌꯦꯡꯕ ꯌꯥꯕꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈꯪꯍꯟꯖꯔꯝꯕꯅꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯁꯦ ꯁꯤꯗ ꯑꯗꯨꯝ ꯆꯪꯉꯒ ꯌꯦꯡꯕ ꯌꯥꯕꯅꯤ ꯑꯞꯗꯦꯠ ꯂꯥꯛꯇ꯭ꯔꯤ ꯑꯣꯖꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅꯤ ꯍꯦꯜꯂꯤꯕꯁꯦ ꯚꯣꯠ 45,202 ꯍꯦꯜꯂ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯍꯦꯜꯂꯗꯤ ꯑꯣꯖꯥ ꯕꯤꯃꯣꯜ INCꯒꯤ ꯑꯣꯖꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯁꯨꯃꯥꯏꯅ ꯁꯤ ꯇ꯭ꯔꯦꯟꯗꯤꯡꯁꯤꯗ ꯑꯗꯨꯝ ꯂꯥꯛꯑꯗꯤ ꯊꯧꯅꯥꯎꯖꯝ ꯕꯁꯟꯇ ꯀꯨꯃꯥꯔ ꯁꯤꯡ ꯑꯣꯖꯥ ꯕꯁꯟꯇ ꯀꯨꯃꯥꯔꯅ ꯐꯪꯉꯤꯕꯁꯦ 1,40,83 ꯁꯝꯊꯤꯡ ꯑꯗꯨꯒ ꯑꯣꯖꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ 1,80,87 ꯈꯔ ꯍꯦꯟꯅ ꯂꯩꯔꯦ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯒꯤ 83,000 ꯈꯔ ꯍꯦꯟꯅ ꯂꯩꯔꯦ ꯑꯗꯨꯒ ꯌꯥꯝꯕꯨꯡ ꯔꯥꯖꯀꯨꯃꯥꯔ ꯁꯣꯃꯦꯟꯗ꯭ꯔꯣ ꯁꯤꯡ ꯀꯥꯏꯀꯨꯒꯤ ꯌꯥꯝꯕꯨꯡ ꯀꯥꯏꯀꯨꯒꯤ 5,133 ꯑꯣꯖꯥ ꯇꯣꯇꯣꯝ ꯁꯅꯥ ꯅꯨꯡꯁꯥꯕꯒꯤ 1,1,960 ꯑꯣꯖꯥ ꯍꯥꯎꯔꯣꯡꯕꯝ ꯁꯔꯠ ꯁꯤꯡꯒꯤ 5,561 ꯑꯗꯨꯒꯤ ꯃꯊꯪꯗ ꯅꯣꯇꯥꯗ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯩꯔꯤꯁꯦ ꯅꯣꯇꯥꯗ ꯇꯥꯔꯤꯁꯤ 1,513 ꯅꯣꯇꯥꯗ ꯚꯣꯠ ꯊꯥꯗꯩ ꯃꯅꯤꯄꯨꯔꯒꯤ ꯏꯟꯅꯔ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ
ꯁꯤ ꯑꯞꯗꯦꯠ ꯑꯃꯨꯛꯇꯪ ꯂꯥꯛꯄꯒ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ꯫ ꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯅꯤꯀꯣ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯌꯦꯡꯕꯗꯗꯤ ꯕꯤ ꯖꯦ ꯄꯤꯅ ꯌꯥꯝꯅ ꯂꯤꯠ ꯇꯧꯔꯒ ꯂꯩꯔꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ꯫ ꯃꯅꯤꯄꯨꯔꯒꯤꯗꯅ ꯏꯟꯅꯔꯗ ꯏꯟꯗꯤꯌꯥꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯣꯖꯥ ꯕꯤꯃꯣꯜ ꯀꯣꯏꯖꯝꯅ ꯂꯤꯠ ꯇꯧꯔꯒ ꯂꯩꯔꯤ꯫ ꯑꯗꯨꯒ ꯑꯥꯎꯇꯔꯒꯤꯗꯅꯕꯨ ꯑꯦꯟ ꯄꯤ ꯑꯦꯐꯀꯤ ꯀꯦꯟꯗꯤꯗꯦꯠꯅ ꯌꯥꯝꯅ ꯍꯦꯟꯅ ꯂꯤꯠ ꯇꯧꯔ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯑꯞꯗꯦꯠ ꯂꯥꯛꯑꯦꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯞꯗꯦꯠ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯄꯨꯡ 11:05 ꯄꯤꯔꯛꯄꯖꯥꯠꯅꯤꯀꯣ ꯃꯣꯏ ꯑꯞꯗꯦꯠꯁꯦ 11:06 ꯆꯠꯂꯦ ꯁꯤꯗ ꯐꯪꯉꯤꯕ ꯚꯣꯠ ꯃꯁꯤꯡꯁꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ ꯑꯥꯏ ꯑꯦꯟ ꯁꯤꯒꯤ ꯐꯪꯉꯤꯕ ꯚꯣꯠ ꯃꯁꯤꯡ 1,63,63,983 ꯂꯩꯔꯦ꯫ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯣꯖꯥ ꯊꯧꯅꯥꯎꯖꯝ ꯕꯁꯟꯇꯀꯨꯃꯥꯔꯒꯤ 1,19,993 ꯑꯗꯨꯒ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯒꯤ 59,195 ꯍꯦꯜꯂꯒ ꯆꯠꯂꯤꯕ ꯃꯁꯤꯡꯁꯦ ꯑꯣꯖꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯃꯌꯥꯝꯁꯤꯗ ꯍꯦꯜꯂꯤꯁꯦ 94,000 ꯍꯦꯜꯂꯒ ꯚꯣꯇꯔ ꯃꯁꯤꯡ 94,000 ꯍꯦꯜꯂꯒ ꯂꯤꯠ ꯇꯧꯔꯒ ꯂꯩꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ꯫ ꯑꯗꯨꯅ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯏꯟꯁꯇꯣꯜ ꯇꯧꯕꯤꯔꯁꯨ ꯌꯥꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯁꯤꯗꯒꯤ ꯑꯗꯨꯝ ꯆꯪꯉꯒ ꯕ꯭ꯔꯥꯎꯖꯔ ꯃꯣꯕꯥꯏꯜꯗ ꯑꯣꯏꯔꯁꯨ ꯌꯥꯈ꯭ꯔꯦ ꯑꯗꯨꯒ ꯀꯝꯄ꯭ꯌꯨꯇꯔ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯏꯂꯦꯛꯁꯟ ꯔꯤꯖꯜꯠꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯒꯅꯤ꯫ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ꯫